एयरपोर्टनी मलयागा नोंग्ड्रेनगदो कनागुंबा अमा ngaiduna leirami adumna ngairingai flight amasu landing tawrari kuidi passenger sing du thoknari malayadu mawpa nupa ubada haraurami palngak pasu mamonok laga trolley du illaga thoglakli palngak pa nongdrain da lakna du na hairi akhoi bai sidi ichena hawbada bizara malida noi noi lauri yengba yamna nungairi chasil laga tumshin baga game sanabaga tawbada oikri phibamni nakoina baigi si nangla abani na hojikti walking ga do khare chatmina dana taw nungairi jani ne je nangi punchi se angang ahum se nari ni ne hoi se phari hojikti aila abani na ibai gi pukka se nimit kaya ni da manghan khisi ke ai wasi ai khoi je pakhalam daw man khreda pakhate la ochin khada mi lo yengi nopwa se masak phajaba shida tawri jani hoi lao asumna makhoi da punna yumda halakle leimaga leisilem bigado sofa ka da phamduna wari sanarambadu malaya hoi changakpa ubada leisilem bina hairi mawpa nupa se aikhoi da lehandoi mali tawrisi leija sanu kai tawke ada mayumduda mama mapa leidana tawba sunatre ima noi sum phada uko kono thangda nayum inkhole pham leijaramoi haibi de haino hai tarigane amok wa thoknani yari tumina leiro moibu kiri be imani hena ngakri kiba kidabagi wa nati ni nangbo mama machagi wari do malaya hoisu loina tari bani pangak padu noklaga hairi nakoi mungna nakoi se kidigi bazani yamna kanba saba malairamadu angaw laing sanga du laikhraba natro phari magi chapchaba laifamni maduna hai tumina lei ai khoi ki pandam phangju phau saklon kaya gi maikhum upki batabani moidi khangjaba nate ko ibai ki marumda ai ki chena pumna maksana bani haibase moi ki wari se toxic kaigino nangna manipur da thoklakli base salary ning thina phangba hospital aduda thabak tawbudu pamaktraduna sida oina tawrani haisi boibungo idea ning de ko nate nangbo doctor nupi de sumkaw kaw nga maroi shiro iche made ai khakki oigadabani adai kana gi soi biyaroi hoi aina soi kibadugi ma su sum saujari bani ai gi wahai amada adum yar adabani yeng bada nupi do ipang nadi udi singtrick singbi nupi ni aduna bo hospital amagi responsibility nupi mana loina puri bani sel thum gi hairadi ma boi khoi gi mi oshin ba haise kane aduga loina badi kaya nungai roi da midani mahak nakhoi na khangdaba gi panga ngangi ni aina magi magun chapchana khangi je hoisi ai kari so hairaroi waramlani ngai hak patharo ai nang na chana ba kari no sembiru khige asi haiduna malaya thokri palngak pa hojikta magi phone screen da hapliba yangoi sanagi photo tu da yenglaga aina mafam shida lakpagi maramse nangini sana nangkhakini loijingdu machanupi luhongamdaigi awat apa kari leiri hangge haiduna lakpani yumgi mi singdu ma ubada kaungangdana kaya tawrakte hoi chummi ma nupi gi mayumda yawung induna laikibana saubane haiba saupambudi thoi adubu tangai fadabagi ni mahakti tasingna mana magi imungi mi singbu kawrabra haibadi natte ma lakpa ubada luhonggadaba machal du khakni harawna changshilakpa loijing mana sarakpa machal gi necklace adu piraga pamjarabriang noina namana khaliba design machal nupi do harawni yengi aduga yam phazei asingbagi nungsi su aina pamjaba machuni thank you tamo machal na harawjabadu ubada loijing do nokmi tawrami loijing ki mama do ka amatagi thoklakpaduda machanupi na ima tu aikhoi ta mona aigi ne haidana sarakliba necklace ya phajadri yengo otli badu yengdabi loijing ki mama na hairi yari ai karim yengning ba phawdi ngasi la isidagi hayeng luhongba numittuda ngaihak lakada boiramkani nupi dagi ayabadi laura ikoi bungo chalo amuk ngangbi jaibini kari noima nang ngangi mayam to aina yawung increase condition amana ni haiba ima su khangi duni aina kari nom haiba dasu kari nom tawba dasu
ꯌꯥꯋꯣꯡ ꯏꯟꯕ ꯍꯥꯏꯕ ꯃꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦꯗ ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯗ ꯅꯃꯧꯗꯨꯅ ꯀꯌꯥꯝ ꯂꯥꯜꯂꯝꯃꯒꯦ ꯍꯥꯏꯌꯨꯅꯦ ꯏꯃꯥ ꯍꯣꯏꯗ ꯂꯥꯜꯂꯦ ꯍꯥꯏꯍꯟꯒꯦ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯌꯦꯡꯅꯤꯡꯗꯤꯌꯦ ꯅꯍꯥꯟꯗ ꯐꯣꯟꯗ ꯅꯪꯒꯤ ꯅꯨꯄꯤꯅꯒ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗꯤ ꯅꯪꯗꯤ ꯈꯪꯉꯁꯨ ꯈꯪꯉꯔꯣꯏ ꯇꯥꯔꯁꯨ ꯇꯥꯔꯔꯣꯏꯅꯦ ꯀꯔꯤ ꯍꯥꯏꯔꯩꯅꯣ ꯍꯥꯏꯁꯦ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯩ ꯇꯧꯒꯦ ꯏꯃꯥꯗ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯦ ꯂꯩꯇ ꯅꯃꯧꯗ ꯀꯔꯤꯒꯤ ꯇꯧꯔꯤ ꯅꯪꯉꯣꯟꯗ ꯇꯧꯕꯗ ꯃꯥꯅ ꯄꯥꯏꯔꯛꯄꯅꯤ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯀꯔꯝ ꯇꯧꯏ ꯍꯥꯏꯕ ꯃꯥꯗꯤ ꯈꯪꯗꯕꯅꯤꯅ ꯇꯧꯔꯤꯕꯅꯤꯅꯦ ꯍꯌꯦꯡ ꯅꯆꯥ ꯂꯩꯔꯀꯥꯟꯗ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤꯀꯣ ꯃꯥꯒꯤ ꯃꯅꯝ ꯑꯗꯨꯅ ꯃꯕꯨꯡ ꯑꯗꯨ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅꯆꯜꯁꯤꯅ ꯐꯪꯉꯤꯕ ꯆꯩꯅꯥꯁꯦ ꯈꯪꯒꯗꯕꯅꯤ ꯂꯣꯏꯖꯤꯡꯒꯤ ꯃꯆꯜ ꯅꯨꯄꯤꯅ ꯏꯃꯥ ꯇꯨꯃꯤꯟ ꯂꯩꯔꯣ ꯃꯤ ꯃꯃꯥꯡꯁꯤꯗ ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ ꯂꯣꯏꯖꯤꯡ ꯁꯥꯎꯅꯤꯡꯉꯛꯇꯨꯅ ꯐꯠ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯋꯥꯗꯨꯗꯤ ꯅꯆꯥ ꯑꯩꯉꯣꯟꯗꯁꯨ ꯏꯀꯥꯏꯕ ꯄꯤꯕ ꯑꯃ ꯌꯥꯎꯔꯤ ꯃꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯏꯃꯥ ꯍꯣꯏꯒ ꯇꯥꯟꯅꯔꯝꯗꯕ꯭ꯔꯣ ꯀꯔꯤꯝ ꯍꯥꯏꯔꯝꯗꯕ ꯈꯣꯡꯁꯦ ꯍꯦꯛꯇ ꯊꯥꯡꯗꯣꯛꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯅꯔꯥ ꯅꯣꯡꯃꯇ ꯂꯥꯛꯇꯅ ꯇꯧꯔꯛꯈꯤꯗ꯭ꯔꯤꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕꯁꯦ ꯅꯨꯄꯤ ꯃꯌꯨꯝ ꯈꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯅꯠꯇꯦꯅꯦ ꯍꯧꯖꯤꯛꯇ ꯅꯪꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯄꯤ ꯍꯥꯏꯗꯨꯅ ꯍꯧꯔꯛꯐꯝ ꯀꯥꯎꯊꯣꯛꯄꯗꯨꯗꯤ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ ꯂꯣꯏꯖꯤꯡ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ ꯃꯣꯏꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯇꯉꯥꯏ ꯐꯗꯕꯒꯤꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯏꯃꯥꯗꯤ ꯅꯆꯥꯗ ꯋꯥꯔꯧꯕ ꯄꯨꯝꯕ ꯊꯝꯂꯝꯃꯦꯗꯅ ꯅꯆꯥꯅ ꯁꯣꯏꯈ꯭ꯔꯁꯨ ꯉꯥꯛꯄꯤꯔꯣ ꯕꯦꯃꯥ ꯇꯥꯃꯣ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯆꯜꯒꯤ ꯑꯄꯥꯝꯕ ꯑꯃ ꯂꯩꯕꯗ ꯍꯥꯏꯔꯛꯑꯣ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯂꯥꯛꯄꯗꯣ ꯋꯥꯈꯜ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯤ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯂꯣꯏꯖꯤꯡ ꯍꯜꯂꯛꯈ꯭ꯔꯦ ꯈꯪꯂꯗꯨꯅ ꯊꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯅꯍꯥꯟ ꯃꯈꯩꯗꯤ ꯍꯜꯂꯛꯄꯒ ꯀꯣꯏꯀꯧ ꯀꯧꯔꯛꯄꯗꯣ ꯉꯁꯤꯗꯤ ꯀꯧꯔꯛꯇꯕꯗꯨꯗ ꯂꯩꯁꯤꯂꯦꯝꯕꯤꯗꯣ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯍꯪꯂꯛꯏ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯩ ꯀꯧꯔꯛꯇ꯭ꯔꯤꯅ ꯀꯩꯒꯤ ꯅꯪ ꯅꯁꯥꯅ ꯈꯪꯗꯅ ꯆꯪꯉꯛꯑꯁꯤꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯏꯁꯥꯎ ꯁꯥꯎꯕꯗꯧꯅ ꯊꯕꯛ ꯌꯥꯝ ꯋꯥꯕ꯭ꯔꯣ ꯍꯩ ꯃꯍꯤ ꯁꯦꯝꯃꯛꯎꯔꯥ ꯅꯠꯇꯦ ꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯗꯥꯏ ꯏꯕꯦꯝꯃꯒꯤ ꯂꯤꯛꯇꯨ ꯂꯣꯏꯔꯝꯗ꯭ꯔꯤꯕꯣ ꯄꯤꯔꯝꯃꯕꯣ ꯀꯩꯅꯣ ꯂꯦꯝꯕꯤ ꯀꯩ ꯍꯥꯏꯒꯦ ꯗꯗꯥ ꯅꯪꯅꯗꯤ ꯈꯪꯕ ꯑꯩꯅꯗꯤ ꯈꯪꯗꯕ ꯋꯥ ꯂꯩꯕ꯭ꯔꯥ ꯀꯩꯅꯣ ꯗꯗꯥ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯣ ꯑꯩꯒ ꯗꯗꯥꯒꯒꯤ ꯃꯔꯛꯇ ꯀꯔꯤ ꯑꯔꯣꯟꯕ ꯋꯥꯕꯨ ꯂꯩꯈꯤꯗꯣꯏꯅꯣ ꯗꯗꯥꯅ ꯊꯝꯃꯝꯕꯗꯤ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯊꯝꯗꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯑꯃꯨꯛ ꯌꯨꯝꯒꯤ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯨꯒꯦ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯑꯩꯗꯤ ꯀꯩꯁꯨ ꯑꯍꯦꯟꯕ ꯍꯥꯏꯈꯤꯗꯦꯅ ꯂꯩꯁꯤꯂꯦꯝꯕꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ ꯍꯣꯏ ꯑꯩꯒꯤ ꯗꯣꯛꯇꯔ ꯌꯦꯡꯕꯗ ꯄꯩꯁꯥ ꯆꯪꯕꯒꯤ ꯋꯥꯔꯤꯗꯤ ꯁꯥꯔꯨꯏ ꯑꯗꯨꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅꯕꯨ ꯋꯥꯈꯜ ꯑꯃꯗ ꯄꯨꯈ꯭ꯔꯖꯥꯠꯂꯥ ꯂꯣꯏꯖꯤꯡ ꯇꯞꯂꯞꯅ ꯑꯗꯨ ꯑꯣꯏꯔꯝꯕ ꯇꯥꯏ ꯅꯪꯁꯨ ꯋꯥ ꯉꯥꯡꯕꯗ ꯆꯦꯛꯁꯤꯜꯂꯨ ꯑꯩꯁꯦ ꯁꯥꯒꯩ ꯑꯃꯒꯤꯗꯤ ꯄꯤꯕ ꯑꯍꯜꯅꯤ ꯃꯗꯨ ꯈꯪꯅ ꯅꯪꯅꯁꯨ ꯆꯠꯄ ꯇꯥꯔꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯉꯣꯟꯗ ꯆꯩꯕ ꯅꯠꯇꯦ ꯁꯥꯎꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯍꯜꯁꯤꯡꯗꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯋꯥꯔꯧꯕ ꯑꯃ ꯑꯗꯨꯝ ꯂꯩꯔꯝꯗꯣꯏꯅꯤ ꯂꯩꯁꯤꯂꯦꯝꯕꯤ ꯇꯨꯃꯤꯟꯅ ꯇꯥꯏ ꯆꯨꯝꯃꯤ ꯃꯥ ꯅꯨꯃꯤꯠꯇꯨꯃꯗꯤ ꯈꯟꯊꯍꯧꯗ꯭ꯔꯦ ꯂꯣꯏꯖꯤꯡꯒꯤ ꯃꯆꯜ ꯅꯨꯄꯤ ꯂꯨꯍꯣꯡ ꯃꯌꯥꯒꯤ ꯁꯦꯜ ꯆꯤꯟꯕꯒꯤ ꯃꯆꯥꯅꯨꯄꯥꯗ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯃꯥꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯗꯨꯅ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯑꯣꯏꯍꯟꯈꯤꯕ ꯌꯥꯏ ꯈꯟꯊꯔꯨꯗ꯭ꯔꯦ ꯂꯣꯏꯖꯤꯡꯁꯨ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯂꯩꯁꯤꯂꯦꯝꯕꯤ ꯂꯣꯏꯖꯤꯡꯅ ꯁꯦꯠꯂꯨ ꯆꯥꯔꯨꯕ ꯃꯐꯤ ꯃꯔꯣꯜꯗꯣ ꯊꯨꯞꯆꯤꯜꯂꯒ ꯎꯄꯨꯗ ꯍꯥꯞꯆꯤꯜꯂꯤ ꯂꯣꯏꯔꯒ ꯂꯣꯏꯖꯤꯡ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯂꯣꯏꯖꯤꯡꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯩꯊꯣꯛꯅ ꯊꯣꯛꯂꯛꯏ ꯂꯩꯁꯤꯂꯦꯝꯕꯤꯅ ꯗꯗꯥ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯑꯃꯨꯛ ꯂꯩꯔꯨꯔꯁꯤꯔꯥ ꯏꯆꯜ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯥꯛꯑꯕ ꯂꯣꯏꯖꯤꯡ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯦ ꯂꯩꯁꯤꯂꯦꯝꯕꯤ ꯐꯃꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯕꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯂꯣꯏꯖꯤꯡꯁꯨ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯧꯕ ꯗꯣꯛꯇꯔ ꯑꯃ ꯖꯣꯏꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯌꯥꯡꯒꯣꯏ ꯁꯅꯥꯍꯣꯏꯁꯨ ꯉꯥꯏꯗꯨꯅ ꯂꯩ ꯀꯦꯝꯄꯁ ꯑꯗꯨꯗ ꯃꯁꯥ ꯅꯥꯟꯕ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯌꯦꯡꯅꯩ ꯀꯨꯝꯃꯛꯏꯕ ꯃꯤꯗꯨ ꯎꯕꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯈꯨꯠ ꯈꯨꯇꯨꯝ ꯁꯦꯖꯦꯠ ꯇꯥꯁꯤꯜꯂꯤ ꯄꯪꯉꯥꯛꯄꯁꯨ ꯅꯣꯛꯃꯤ ꯆꯪꯉꯛꯑꯒ ꯈ꯭ꯋꯥꯏꯉꯝꯕꯗ ꯍꯥꯟꯅ ꯍꯦꯟꯆꯦꯛ ꯇꯧꯅꯩ ꯑꯗꯨꯒ ꯆꯪꯃꯤꯟꯅꯈꯤ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯅꯣꯛꯃꯤ ꯇꯧꯔꯒ ꯌꯦꯡꯉꯝꯃꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯅꯣꯡꯁꯥꯕꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯊꯤꯟꯊꯗꯅ ꯑꯣꯈꯠꯂꯒ ꯍꯜꯂꯣ ꯗꯥ ꯅꯣꯡꯁꯥꯕ ꯅꯣꯡꯁꯥꯕꯅ ꯑꯩꯅ ꯄꯤꯔꯝꯕ ꯐꯥꯏꯜꯗꯨ ꯌꯦꯡꯉꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯈꯔ ꯀꯨꯞꯅ ꯁꯦꯟꯅꯕꯤꯌꯨꯀꯣ
ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯅꯤ. ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯒꯤ ꯁꯥꯎꯅꯨ. ꯃꯥꯒꯨꯝꯕ ꯑꯃ ꯃꯥꯡꯂꯒ ꯂꯩꯕꯁꯦ ꯂꯝꯗꯝꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯡꯖꯕ ꯑꯃꯅꯤ. ꯅꯪꯁꯨ ꯈꯪꯉꯝꯅꯤꯗ ꯌꯦꯅꯤꯡꯒꯤ ꯃꯔꯝꯗ. ꯍꯣꯏ, ꯑꯩ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯤ. ꯙꯥꯅꯨꯛꯁꯥꯕ, ꯂꯨꯔꯤꯕ ꯍꯥꯏꯕꯕꯨ ꯍꯤꯗꯥꯛ ꯆꯥꯎ ꯍꯥꯏꯅꯕ ꯈꯔ ꯋꯥꯕꯁꯤꯅꯤ. ꯑꯇꯩ ꯄꯦꯁꯦꯟ ꯂꯩꯔꯤꯁꯤꯡꯁꯤꯒꯨꯝꯅꯁꯨ ꯇꯧꯗꯦ. ꯂꯥꯏꯟꯁꯤꯗꯗꯤ ꯅꯪꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗꯒꯤ ꯈꯪ ꯍꯩꯔꯕꯅꯤ. ꯀꯔꯝꯃꯥꯏꯅ ꯂꯣꯏꯅꯒꯅꯤ ꯂꯣꯏꯅꯔꯣꯏ ꯍꯥꯏꯕꯒꯤꯗꯤ ꯑꯩꯅ ꯇꯥꯛꯄꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯕꯅꯤ. ꯙꯥꯅꯨꯛꯁꯥꯕꯅ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯦ. ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯔꯅꯨ. ꯑꯩꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯔꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯒꯦ. ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯆꯜꯗꯤ. ꯑꯗꯣ ꯃꯥꯏ ꯃꯆꯟꯅꯨꯄꯤꯒꯤ ꯅꯨꯄꯥꯗꯨꯒ ꯆꯠꯀꯅꯤꯗꯤ ꯍꯥꯏꯈꯤꯕꯅꯤ. ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨ. ꯍꯣꯏ ꯙꯥꯅꯨꯛꯁꯥꯕ. ꯑꯁꯨꯝꯅ ꯐꯣꯟꯗꯨ ꯊꯝꯅꯔꯦ. ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯉꯁꯤꯗꯤ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯈꯟꯅ ꯊꯣꯛꯂꯛꯄ ꯍꯧꯔꯕꯅꯤ. ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯇꯣꯉꯥꯟ ꯏꯇꯥ ꯇꯥꯅ ꯐꯝꯗꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ. ꯉꯁꯤꯗꯤ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤꯁꯨ ꯁꯥꯔꯨꯗ꯭ꯔꯦ. ꯃꯌꯨꯝ ꯍꯟꯅꯕ ꯊꯣꯛꯂꯛꯂꯦ. ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯂꯣꯏꯖꯤꯡꯗ ꯋꯥꯔꯧꯕꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯋꯥꯔꯧꯗꯨꯅ ꯀꯌꯥ ꯀꯟꯅ ꯀꯧꯅ ꯉꯥꯡꯅꯗꯅ ꯇꯧꯔꯝꯗꯦ. ꯅꯨꯄꯥ ꯃꯥꯅꯗꯤ ꯅꯨꯄꯤꯁꯤ ꯋꯥꯔꯧꯋꯤ ꯁꯥꯎꯋꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯗꯦ. ꯆꯥꯎꯈ꯭ꯔꯕ ꯀꯝꯄꯅꯤ ꯑꯃ ꯁꯦꯟꯅꯕ ꯌꯦꯡꯁꯤꯟꯕ ꯑꯔꯥꯏꯕ ꯅꯠꯇꯦ. ꯃꯗꯨꯒꯤ ꯆꯤꯜꯂꯤꯉꯩ ꯂꯩꯁꯤꯂꯦꯝꯕꯤꯒ ꯀꯩꯐꯥ ꯎꯅꯕ ꯆꯠꯁꯦ ꯍꯥꯏꯕꯗꯨꯁꯨ ꯆꯠꯈꯤꯗ꯭ꯔꯕꯅꯤ. ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯖꯤꯡꯒꯤ ꯃꯊꯛꯇ ꯇꯥꯍꯧꯕ ꯑꯗꯨꯒ ꯃꯆꯜꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯁꯨ ꯄꯤꯔꯛꯄꯒ ꯑꯅꯤꯃꯛ ꯄꯥꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯉꯤ. ꯌꯨꯝ ꯑꯃꯒꯤ ꯃꯆꯥ ꯄꯤꯕ ꯑꯃꯕꯨ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯈꯤꯕ ꯍꯥꯏꯁꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯕ ꯈꯪꯉꯤ. ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯄꯥꯝꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯁꯤꯍꯦꯟꯕꯤ ꯃꯁꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯁꯥꯅ ꯃꯁꯥꯗ ꯑꯔꯥꯟꯕꯗ ꯇꯥꯍꯟꯗꯨꯅ ꯂꯥꯛꯄꯅꯤ. ꯂꯣꯏꯖꯤꯡꯅ ꯑꯣꯐꯤꯁꯇ ꯂꯩꯔꯤꯉꯩ ꯆꯥꯅꯕ ꯃꯔꯨꯞ ꯑꯅꯤꯗꯨ ꯂꯥꯛꯏ. ꯃꯤ ꯆꯪꯉꯛꯏ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯏ. ꯑꯗꯨꯒ ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯎ ꯐꯝꯁꯤ. ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ. ꯎꯔꯦꯗꯅ ꯂꯩꯔꯤ ꯃꯌꯥꯝꯁꯦ. ꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯐꯥꯎ ꯂꯤꯊꯣꯔꯛꯄ ꯉꯝꯗꯦ. ꯌꯨꯝꯒꯤ ꯅꯨꯄꯤꯒ ꯐꯥꯎ ꯈꯠꯅꯔꯕꯅꯤ. ꯇꯧꯅꯤꯌꯦ ꯅꯪꯗꯤ. ꯑꯗꯣ ꯗꯦꯠ 26ꯁꯤꯗꯤ ꯁꯪꯗꯦꯒ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ? ꯀꯔꯤ ꯂꯩꯒꯦ ꯗꯦꯠ 26ꯁꯦ? ꯉꯥꯟꯕꯒꯤ ꯃꯆꯥ ꯃꯅꯥ ꯍꯨꯠꯄꯒꯤ ꯏꯟꯚꯤꯇꯦꯁꯟ ꯄꯤꯕ ꯂꯥꯛꯄꯅꯤ. ꯑꯣꯍꯣ, ꯅꯆꯥ ꯃꯅꯥ ꯍꯨꯠ ꯇꯧꯔꯕ ꯑꯣꯏꯔꯦ. ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯅꯣ, ꯉꯟꯅ ꯂꯥꯛꯀꯦ. ꯉꯥꯟꯕꯅ ꯂꯦꯝꯕꯤꯁꯨ ꯂꯥꯛꯃꯤꯟꯅꯧ. ꯁꯅꯔꯦꯝꯕꯤꯅ ꯌꯥꯝꯅ ꯍꯥꯏꯔꯛꯄꯅꯤ. ꯍꯣꯏ, ꯂꯥꯛꯃꯤꯟꯅꯒꯦ. ꯉꯥꯟꯕꯅ ꯅꯨꯡꯁꯥꯕꯗ ꯍꯥꯏꯔꯛꯏ. ꯍꯧꯖꯤꯛ ꯁꯤꯡꯒꯜꯗ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯅꯪꯒ ꯀꯩꯐꯥꯒꯗ ꯉꯥꯏꯔꯤ. ꯀꯝꯗꯧꯕ ꯇꯥꯔꯦ? ꯅꯨꯡꯁꯤꯅꯕ ꯂꯩ ꯂꯩꯇꯦꯁꯨ ꯍꯥꯏꯗꯦ ꯅꯪ ꯑꯃ. ꯍꯥꯏꯗꯕ ꯍꯥꯏꯁꯦ ꯂꯩꯇꯗꯅ ꯅꯠꯇ꯭ꯔꯣ? ꯃꯦꯗꯤꯀꯦꯜ ꯇꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯈꯪꯅꯔꯝꯕꯤꯗꯨꯁꯨ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ. ꯃꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯅꯤ. ꯑꯗꯨ ꯑꯣꯏꯅ ꯉꯥꯏꯕꯗꯨ ꯇꯥꯔꯦ. ꯂꯣꯏꯖꯤꯡꯅ ꯂꯥꯎꯍꯠꯇꯨꯅ ꯍꯥꯏꯔꯛꯏ. ꯇꯨꯀꯠꯆꯈ꯭ꯔꯦ. ꯑꯦꯛꯁꯀ ꯃꯔꯤ ꯃꯇꯥꯗꯤ ꯊꯣꯛꯅꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯅꯨꯡꯁꯥꯕꯅ ꯍꯣꯏ, ꯈꯔ ꯅꯨꯡꯁꯤꯔꯨꯔꯤ. ꯂꯣꯏꯖꯤꯡꯅ ꯈꯔ ꯆꯣꯞꯄꯨꯔꯦ ꯑꯣꯏꯅ ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ. ꯉꯥꯟꯕꯅ ꯉꯥꯏꯈꯣꯁꯤ, ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯅꯨꯡꯁꯥꯕ. ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯁꯦꯝꯃꯛꯑꯒꯦ. ꯀꯩꯐꯥꯕꯨꯗꯤ ꯗꯣꯛꯇꯔꯔ ꯅꯔꯁꯂ ꯑꯃ ꯃꯥꯏꯅ ꯈꯪꯅꯖꯔꯅꯤ. ꯃꯥꯗꯤ ꯇꯧꯕ ꯉꯝꯕ ꯃꯤꯅꯤꯅ ꯑꯅꯤꯃꯛ ꯄꯨꯔꯛꯄꯁꯨ ꯌꯥꯏ. ꯋꯥꯍꯩꯗ ꯐꯥꯒꯤ ꯇꯥꯊꯣꯛꯅꯗꯨꯅ ꯁꯥꯟꯅꯔꯕꯁꯨ ꯑꯃꯅ ꯑꯃꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥ ꯑꯗꯨꯗꯤ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ. ꯂꯣꯏꯖꯤꯡꯅ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯇꯨꯗ ꯍꯥꯏꯗꯨꯅ ꯀꯣꯐꯤ ꯑꯃꯃꯝ ꯊꯛꯃꯤꯟꯅꯔꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯃꯔꯨꯞꯁꯤꯡꯗꯨ ꯀꯥꯏꯅꯔꯝꯃꯤ. ꯆꯠꯂꯝꯗꯥꯏꯗ ꯅꯣꯡꯁꯥꯕꯅ ꯂꯣꯏꯖꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯃꯇꯥꯡ ꯆꯥꯕꯗ ꯅꯣꯏꯁꯨ ꯈꯔ ꯆꯠꯄꯤꯌꯨ. ꯌꯦꯡꯕꯒꯤꯗꯤ ꯁꯅꯥꯅ ꯅꯤꯡꯊꯤꯅ ꯁꯦꯟꯅꯔꯝꯒꯅꯤ. ꯌꯦꯡꯉꯝꯒꯅꯤ ꯍꯥꯏꯕꯕꯨ ꯃꯥꯅ ꯃꯁꯛ ꯈꯪꯕ ꯅꯈꯣꯏ ꯈꯔ ꯎꯔꯗꯤ ꯐꯩꯗꯅ. ꯑꯩꯁꯨ ꯆꯠꯀꯦꯗꯤ ꯈꯟꯕꯅꯤ. ꯍꯦꯛꯇ ꯉꯝꯗꯦ. ꯍꯟꯗꯛꯁꯦ ꯏꯆꯟꯅꯨꯄꯤ ꯑꯃꯁꯨ ꯂꯨꯍꯣꯡꯉꯤ. ꯊꯕꯛꯅ ꯌꯥꯗꯗꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯈꯛ ꯆꯠꯂꯤ. ꯑꯗꯨꯒꯤꯁꯨ ꯋꯥ ꯌꯥꯝ ꯊꯣꯛꯑꯕꯅꯤꯗ. ꯃꯥꯗ ꯋꯥꯈꯜ ꯊꯨꯅ ꯇꯥꯔꯛꯑꯒ ꯃꯊꯧ ꯄꯨꯝꯕꯁꯦ ꯑꯃꯨꯛꯇ ꯇꯧꯈꯤꯕ ꯑꯁꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤ. ꯑꯍꯣꯏ, ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ. ꯐꯔꯦ, ꯅꯪꯒꯤ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯑꯃ ꯌꯦꯡꯉꯨ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯥꯏꯗꯣꯛꯑꯒꯦ. ꯉꯁꯤꯗꯤ ꯗ꯭ꯌꯨꯇꯤ ꯂꯩꯇ꯭ꯔꯣ ꯅꯪꯕꯨ? ꯅꯥꯏꯠꯅꯤ, ꯑꯗꯨꯝ ꯆꯠꯂꯗꯕꯅꯤ. ꯉꯥꯟꯕꯅ ꯂꯣꯏꯖꯤꯡꯗ ꯑꯩꯁꯦ ꯅꯪꯒꯁꯨ ꯋꯥꯔꯤ ꯁꯥꯒꯗꯕ ꯂꯩꯕꯅꯤ. ꯁ꯭ꯇꯦꯁꯟꯗ ꯑꯣꯏꯅ ꯂꯥꯛꯂꯒꯦ. ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯏꯇꯥꯎ. ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ. ꯑꯗꯨꯗꯤ ꯃꯅꯥ ꯍꯨꯠꯄ ꯅꯨꯃꯤꯠꯇ ꯊꯦꯡꯅꯔꯁꯤ. ꯍꯣꯏ, ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦ. ꯂꯩꯍꯧꯔꯣ.
ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯂꯤ ꯇꯧꯔꯛꯄ ꯀꯥꯟꯗ ꯌꯥꯡꯒꯣꯏꯁꯅꯥ ꯃꯌꯨꯝꯗꯒꯤ ꯍꯜꯂꯛꯄꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯁꯤꯡꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯔꯁ ꯑꯃꯗ "ꯁꯤꯁꯇꯔ ꯇꯦꯔꯦꯁꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯄꯦꯁꯦꯟ ꯑꯃ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯊꯤꯅꯔꯤꯅꯦ ꯗꯣꯛꯇꯔ." "ꯀꯔꯝꯕ ꯄꯦꯁꯦꯟ? ꯀꯅꯥ? ꯅꯧꯅ ꯂꯥꯛꯄ ꯀꯩꯐꯥ ꯍꯥꯏꯕꯗꯣ?" ꯌꯥꯡꯒꯣꯏꯁꯅꯥꯁꯨ ꯃꯌꯥꯝꯒ ꯄꯨꯟꯅ ꯀꯣꯏꯊꯤ ꯊꯤꯃꯤꯟꯅꯩ꯫ ꯀꯥꯏꯅꯊꯪꯗ ꯍꯣꯁꯄꯤꯇꯥꯜ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯂꯧꯕꯨꯛꯇꯨꯗ ꯌꯥꯡꯒꯣꯏꯁꯅꯥ ꯃꯊꯟꯇ ꯂꯥꯛꯏ꯫ ꯂꯥꯞꯅ ꯂꯧꯕꯨꯛ ꯃꯌꯥꯏꯗꯨꯗ ꯃꯤ ꯑꯃ ꯄꯥꯛꯊꯔꯞ ꯇꯧꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛꯄꯒꯨꯝ ꯂꯩꯔꯤꯗꯨ ꯎꯔꯗꯨꯅ ꯌꯥꯡꯒꯣꯏꯁꯅꯥ ꯈꯣꯡꯊꯥꯡ ꯊꯨꯅ ꯊꯥꯡꯂꯒ ꯂꯥꯛꯄꯗ ꯀꯩꯐꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯇꯞꯅ "ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯀꯔꯤ ꯊꯤꯔꯤꯅꯣ? ꯀꯔꯤ ꯃꯥꯡꯈ꯭ꯔꯒꯦ?" ꯀꯩꯐꯥꯁꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯌꯦꯡꯉꯛꯏ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯃꯤꯁꯨ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯂꯩꯑꯣꯏ ꯅꯥꯄꯤꯑꯣꯏ ꯇꯧꯕꯗꯨ ꯌꯥꯡꯒꯣꯏꯁꯅꯥꯗ ꯐꯠ ꯄꯤꯁꯤꯜꯂꯛꯏ꯫ ꯌꯥꯡꯒꯣꯏꯁꯅꯥꯁꯨ ꯄꯤꯔꯛꯂꯤꯗꯨ ꯂꯧꯔꯒ "ꯑꯩꯒꯤꯁꯤ ꯍꯦꯛꯄ ꯆꯠꯂꯤꯔꯣ? ꯑꯗꯣ ꯍꯌꯦꯡꯈꯩꯗꯤ ꯅꯊꯟ ꯆꯠꯀꯅꯨꯀꯣ, ꯑꯩꯒ ꯆꯠꯁꯤ꯫ ꯂꯥꯛꯑꯣ, ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯏ, ꯆꯪꯉꯁꯦꯕ." ꯀꯩꯐꯥ ꯃꯥꯁꯨ ꯃꯔꯩ ꯇꯧꯔꯛꯇꯦ꯫ ꯇꯨꯃꯤꯟ ꯌꯥꯡꯒꯣꯏꯁꯅꯥꯒ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯃꯌꯥꯝ ꯄꯨꯝꯕꯗꯨ ꯅꯦꯅꯥ ꯍꯦꯛ ꯇꯥꯖꯩ꯫ ꯀꯩꯐꯥꯕꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯜꯂꯝꯂꯒ ꯌꯥꯡꯒꯣꯏꯁꯅꯥ ꯊꯣꯛꯂꯛꯂꯒ "ꯇꯥ ꯕꯤꯃꯣꯜ, ꯃꯅꯤꯡꯒꯤ ꯒꯦꯠꯁꯤꯒꯤꯁꯨ ꯀꯅꯥꯅ ꯍꯥꯡꯉꯤ?" "ꯃꯦꯗꯥꯝ, ꯁꯧꯕꯤꯅꯣ, ꯑꯩꯅ ꯑꯃꯣꯠ ꯑꯀꯥꯏ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯣꯟꯁꯤꯟꯕ ꯀꯥꯎꯔꯝꯂꯦ." "ꯑꯗꯨ ꯍꯦꯛꯇꯨ ꯌꯥꯕ꯭ꯔꯣ? ꯄꯦꯁꯦꯟ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯈꯨꯗꯣꯡꯊꯤꯕꯅ ꯉꯝꯕ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯀꯗꯕ ꯈꯨꯗꯤꯡꯃꯛ ꯇꯥ ꯕꯤꯃꯣꯜꯅ ꯄꯨꯕꯤꯕ ꯉꯝꯒꯗ꯭ꯔꯥ?" "ꯃꯦꯗꯥꯝ, ꯃꯇꯨꯡꯗꯗꯤ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕꯤꯌꯨ. ꯑꯩ ꯑꯅꯤꯔꯛ ꯍꯟꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯇꯥꯕ ꯄꯥꯝꯗꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯆꯪꯈꯤꯕꯒ ꯃꯌꯥꯝꯗꯣ ꯊꯤꯡꯒꯠꯅꯔꯝꯕ ꯁꯣꯔ ꯄꯨꯝꯕ ꯅꯦꯅꯥ ꯇꯥꯕꯒꯤ ꯁꯣꯔ ꯍꯣꯟꯗꯣꯛꯅꯩ꯫